ꯀꯧꯅꯥ ꯈꯣꯡꯅꯥꯡ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯗ ꯊꯥꯒꯠꯆꯈ꯭ꯔꯕ ꯑꯩꯒꯤ ꯁꯣꯅꯤꯌꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯁꯣꯅꯤꯌꯥ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤꯅ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯆꯤꯡꯂꯧ ꯍꯦꯟꯕꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯃꯆꯦꯒꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯖꯩ꯫ ꯏꯍꯥꯡ ꯍꯥꯡꯉꯤ ꯃꯁꯥꯗꯣ, ꯑꯋꯥꯠꯄ ꯑꯃ ꯂꯩꯕꯒꯨꯝꯇ ꯇꯧꯏ꯫ ꯊꯕꯛ ꯇꯧꯔꯤꯕꯗꯨ ꯆꯞ ꯆꯞ ꯂꯦꯞꯄꯤ ꯑꯉꯥꯎꯕꯤꯒ꯫ ꯃꯆꯤꯟꯗꯁꯨ ꯑꯃꯨꯛ ꯁꯣꯟꯖꯔꯤ꯫ ꯍꯦ ꯅꯨꯡꯁꯤꯕ, ꯅꯪꯒꯤ ꯃꯌꯥꯏꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯜꯂꯤꯗꯀꯣ꯫ ꯇꯟꯖꯥꯗꯨꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄꯣꯏ ꯈꯜꯂꯨꯏ, ꯑꯗꯨꯕꯨ ꯂꯥꯛꯂꯝꯗꯕꯗꯨꯗ ꯆꯥꯛꯆꯩ ꯃꯊꯟꯇ꯫ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯁꯣꯟꯖꯩ꯫ ꯑꯁ, ꯃꯤꯅ ꯎꯔꯗꯤ ꯑꯩꯁꯦ ꯑꯉꯥꯎꯕꯤꯅꯤ ꯁꯣꯏꯗꯅ ꯍꯥꯏꯔꯅꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯗꯨꯒ ꯃꯥꯗꯤ ꯀꯔꯤꯃꯠꯇ ꯈꯟꯗꯕ ꯖꯥꯠꯂꯥ? ꯈꯪꯗ꯭ꯔꯦꯗ꯫ ꯑꯩ ꯈꯛꯇꯅ ꯅꯨꯡꯁꯤꯖꯕ ꯑꯣꯏꯔꯤꯕ꯭ꯔꯥ? ꯑꯗꯨꯝꯅ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯀꯝꯗꯧꯕ? ꯑꯣꯏꯅꯤꯡꯕꯇ ꯑꯣꯏꯖꯁꯅꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ, ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯃꯥꯅ ꯍꯥꯏꯕꯗꯨꯇꯪ ꯏꯟꯒꯅꯤ꯫ ꯃꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯨ ꯑꯣꯏꯖꯒꯦ꯫ ꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯁꯣꯅꯤꯌꯥꯗꯣ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯦꯁꯦꯖ ꯑꯃ ꯏꯔꯤ꯫ ꯗꯥꯍꯦꯟ, ꯑꯩ ꯌꯥꯝꯅ ꯋꯥꯏ ꯅꯪꯒ ꯑꯍꯤꯡ ꯑꯃ ꯄꯥꯎ ꯐꯥꯎꯅꯗꯕꯗ꯫ ꯖꯨꯛ ꯀꯌꯥ ꯀꯌꯥ ꯍꯧꯈ꯭ꯔꯕꯣꯏ ꯅꯤꯡꯏ꯫ ꯁꯛꯀꯁꯦ ꯂꯣꯏꯅ ꯊꯤꯖꯤꯜꯂꯦ ꯅꯪꯒꯤ ꯋꯥꯈꯜꯗ꯫ ꯋꯥꯍꯩ ꯈꯔꯁꯤ ꯏꯔꯒ ꯊꯥꯖꯤꯜꯂꯤ꯫ ꯈꯖꯤꯛꯇꯪ ꯅꯦ ꯇꯥꯕꯒꯨꯝ ꯇꯧꯏ꯫ ꯊꯃꯣꯏꯗ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯋꯥꯕ ꯈꯔꯗꯨ꯫ ꯇꯟꯖꯥꯗꯨꯗ ꯃꯆꯦꯅ ꯀꯧꯔꯛꯏ꯫ ꯁꯣꯅꯤꯌꯥꯗꯣ ꯏꯈꯪ ꯈꯪꯉꯤ, ꯑꯗꯨꯒ ꯈꯨꯝꯂꯛꯏ꯫ ꯇꯥꯔꯤ ꯆꯤꯆꯦ꯫ ꯏꯔꯨ ꯂꯨꯖꯒꯦ ꯇꯧꯕꯅꯤ, ꯐꯗꯤꯗꯣ ꯀꯥꯎꯊꯣꯛꯑꯝꯃꯦ, ꯑꯃꯨꯛꯇ ꯄꯨꯔꯛꯎ꯫ ꯆꯤꯆꯦ, ꯀꯗꯥꯏꯗ ꯂꯩꯍꯧꯕꯅꯣ? ꯆꯥꯛꯁꯪꯗꯁꯨ ꯂꯩꯍꯧꯗꯦ꯫ ꯑꯣ, ꯀꯥꯗ ꯊꯝꯃꯝꯃꯕ ꯃꯥꯜꯂꯤ, ꯀꯥꯗꯨꯗ ꯂꯩꯍꯧꯕꯅꯤ꯫ ꯍꯣꯏ ꯆꯤꯆꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯁꯣꯅꯤꯌꯥ ꯆꯠꯅ ꯆꯠꯅ ꯃꯦꯁꯦꯖꯇꯨ ꯄꯥꯏ꯫ ꯁꯣꯅꯤꯌꯥ ꯆꯠꯅ ꯆꯠꯅ ꯃꯦꯁꯦꯖꯇꯨ ꯄꯥꯏ꯫ ꯑꯦ, ꯀꯔꯤꯒꯤ ꯊꯤꯖꯤꯜꯂꯤꯅꯣ? ꯊꯤꯖꯤꯟꯈꯤꯕꯒ ꯌꯥꯔꯣꯏꯀꯣ? ꯀꯩꯒꯤ ꯋꯥꯔꯤꯅꯣ? ꯑꯩ ꯀꯩꯁꯨ ꯃꯥꯡꯈꯤꯔꯣꯏꯌꯦ꯫ ꯆꯤꯆꯦ ꯍꯣꯏꯗ ꯂꯩꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯉꯔꯥꯡꯗꯣ ꯆꯤꯆꯦ ꯍꯣꯏꯗ ꯂꯩꯕꯗꯨꯒꯤ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯇꯕꯅꯦ, ꯐꯔꯛ ꯇꯥꯒꯗ꯭ꯔꯅ꯫ ꯁꯣꯅꯤꯌꯥꯅ ꯑꯃꯨꯛ ꯔꯤꯄ꯭ꯂꯥꯏ ꯇꯧꯏ꯫ ꯍꯣꯏ, ꯃꯥꯡꯈꯤꯒꯗ꯭ꯔꯅ ꯄꯥꯈꯠꯆꯕꯗꯣ꯫ ꯑꯩꯁꯨ ꯆꯤꯆꯦꯒ ꯂꯩꯃꯤꯟꯅꯕꯅꯤꯅ ꯐꯔꯛ ꯇꯥꯒꯅꯤꯅ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯤꯅꯦ꯫ ꯃꯆꯦꯗ ꯐꯗꯤꯗꯨ ꯄꯤꯔꯝꯂꯒ ꯆꯤꯡꯂꯧ ꯍꯦꯟꯕꯒꯤ ꯃꯦꯁꯦꯖꯇꯨ ꯄꯥꯗꯨꯅ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯇꯧꯅꯔꯤ꯫ ꯗꯥꯍꯦꯟ, ꯅꯪꯕꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯅꯤꯡꯁꯤꯡꯕ ꯈꯨꯗꯤꯡ ꯅꯨꯡꯁꯤꯕꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯆꯤꯡꯂꯧ ꯍꯦꯟꯕꯅ ꯑꯃꯨꯛ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯏ꯫ ꯑꯩꯗꯤ ꯀꯝꯗꯧꯔꯝꯕ ꯃꯥꯟꯒꯦ? ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎꯅꯦ꯫ ꯁꯣꯅꯤꯌꯥꯅ ꯆꯤꯡꯂꯧ ꯍꯦꯟꯕꯕꯨ ꯁꯥꯎꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯛꯅꯔꯛꯏ꯫ ꯏꯁ, ꯌꯣꯠꯀꯤ ꯊꯃꯣꯏꯅꯕꯨ ꯑꯋꯥꯕ ꯅꯨꯡꯁꯤꯕ ꯂꯩꯕ꯭ꯔꯅꯦ? ꯑꯣ, ꯑꯗꯨꯗꯤ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯄꯥꯟꯕ ꯅꯨꯄꯥ ꯑꯃ ꯊꯤꯖꯔꯣ꯫ ꯑꯩꯒꯤꯗꯤ ꯊꯣꯏꯅ ꯈꯜꯂꯨꯅꯨꯗ, ꯀꯌꯥꯁꯨ ꯅꯨꯡꯁꯤꯔꯝꯗꯧ ꯃꯥꯟꯗꯦ꯫ ꯆꯤꯡꯂꯧ ꯍꯦꯟꯕ ꯁꯥꯎꯍꯜꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯁꯣꯅꯤꯌꯥꯅ ꯍꯦꯟꯅ ꯏ ꯀꯥꯈꯠꯂꯛꯏ꯫ ꯌꯥꯝꯅ ꯍꯧꯅꯔꯤꯁꯤꯀꯣ? ꯆꯥꯛꯆꯍꯧꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯁꯣꯅꯤꯌꯥ
ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯇꯧꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯅꯨꯄꯥ ꯑꯔꯤꯕ ꯃꯕꯨꯛ ꯐꯩ ꯍꯥꯏꯕꯗꯣ ꯑꯩꯒꯤꯗꯤ ꯁꯔꯨꯛ ꯊꯨꯡꯗ꯭ꯔꯕ ꯈꯪꯗꯦꯃꯤ ꯁꯨꯛ ꯌꯥꯝꯅ ꯂꯣꯏꯅꯕ ꯋꯥꯕ ꯅꯨꯄꯥꯁꯤꯕꯨ ꯃꯦꯁꯦꯖ ꯂꯥꯛꯄ ꯉꯥꯏꯅ ꯉꯥꯏꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯍꯪꯀꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ ꯁꯣꯅꯤꯌꯥꯗꯣ ꯇꯟꯖꯥꯗꯨꯗ ꯃꯆꯦ ꯏꯟꯗꯤꯔꯥ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯃꯁꯝ ꯑꯆꯣꯠꯄꯗꯣ ꯐꯤꯒꯪ ꯑꯃꯅ ꯇꯩꯊꯣꯛꯇꯨꯅ ꯅꯨꯡꯁꯥꯗ ꯀꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯁꯣꯅꯤꯌꯥꯗ ꯍꯥꯏꯔꯛꯏ ꯅꯥꯎꯄꯤ ꯅꯇꯩꯅ ꯌꯦꯟ ꯂꯩꯔꯛꯀꯅꯦꯅ ꯍꯥꯏꯕꯅꯤ ꯇꯤꯜꯍꯧ ꯆꯅꯝ ꯊꯥꯎꯒꯗꯣ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯅꯪ ꯈꯔ ꯂꯩꯔꯨ ꯆꯠꯂꯣ ꯁꯦ ꯄꯩꯁꯥꯁꯤꯗ ꯂꯩꯔꯦ ꯑꯁꯨꯝꯅ ꯁꯣꯅꯤꯌꯥ ꯗꯨꯀꯥꯟꯗ ꯊꯣꯛꯂꯛꯏ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯦ ꯅꯨꯡꯁꯥꯁꯨ ꯌꯥꯛꯅ ꯁꯥꯏ ꯇꯧꯔꯤꯕꯗꯣ ꯄꯥꯏꯔꯤꯕ ꯆꯨꯅꯤꯗꯨꯅ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗꯣ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯉꯥꯛꯊꯣꯛꯆꯩ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯛꯆꯕ ꯌꯥꯎꯁꯪ ꯊꯥꯅꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯑꯥꯔꯕꯦ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡꯗꯨꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯆꯔꯤꯕꯅꯤ ꯄꯩꯁꯥ ꯃꯨꯜꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯁꯨ ꯆꯨꯅꯤ ꯃꯆꯥ ꯑꯃꯃꯝ ꯄꯥꯏꯔꯤ ꯇꯅꯧꯔꯤꯕ ꯃꯥꯏꯊꯣꯡꯁꯤꯡꯗꯣ ꯁꯣꯛꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯄꯥꯈꯪꯁꯤꯡꯗꯨꯅꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯇꯩꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯁꯣꯅꯤꯌꯥ ꯗꯨꯀꯥꯟꯗꯨꯗ ꯆꯪꯉꯤ ꯗꯨꯀꯥꯟꯗꯨꯗ ꯀꯅꯥꯃꯠꯇ ꯎꯗꯕꯗꯨꯗ ꯀꯧꯗꯨꯅ ꯌꯦꯡꯉꯤ ꯗꯨꯀꯥꯟꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯀꯔꯤ ꯂꯩꯁꯤꯒꯦ ꯏꯕꯦꯝꯃ ꯏꯅꯦ ꯇꯤꯜꯍꯧ ꯆꯅꯝ ꯊꯥꯎꯒ ꯄꯤꯕꯤꯌꯨ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃꯁꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯅꯦ ꯑꯥꯔꯕꯦ ꯑꯉꯥꯡꯕ ꯄꯤꯀꯦꯠ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯁꯣꯅꯤꯌꯥ ꯑꯥꯔꯕꯦ ꯄꯜꯂꯛꯄꯗꯨꯗ ꯆꯨꯅꯤ ꯃꯔꯨꯝꯗꯨꯗꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯛꯏ ꯃꯁꯛ ꯈꯪꯕꯒꯨꯝ ꯇꯧꯏ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯁꯣꯅꯤꯌꯥꯗꯣ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯩꯃ ꯏꯟꯗꯤꯔꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯁꯣꯅꯤꯌꯥ ꯅꯠꯇ꯭ꯔꯣ ꯑꯧ ꯃꯥꯅꯤ ꯑꯩ ꯕꯤꯀꯥꯁ ꯀꯥꯎꯕꯤꯔꯕꯣ ꯁꯣꯅꯤꯌꯥ ꯑꯣ ꯑꯩꯁꯨ ꯈꯪꯒꯨꯝ ꯇꯧꯋꯦꯅ ꯈꯜꯂꯝꯃꯤꯅꯦ ꯃꯤꯡꯕꯨꯗꯤ ꯀꯧꯖꯔꯨꯔꯦ ꯗꯥ ꯕꯤꯀꯥꯁ ꯅꯨꯡꯉꯥꯏꯕꯤꯔꯤꯀꯣ ꯍꯣꯏ ꯋꯥꯌꯦꯗꯤ ꯍꯩꯍꯩꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯤꯀꯣ ꯍꯣꯏ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯣꯅꯤꯌꯥ ꯀꯔꯤ ꯆꯥꯁꯤꯒꯦ ꯀꯩꯅꯣꯃꯗꯤ ꯆꯥꯈꯤꯁꯤꯗꯅ ꯌꯥꯔꯅꯤꯌꯦ ꯗꯥ ꯕꯤꯀꯥꯁ ꯉꯁꯤ ꯅꯣꯡꯃ ꯊꯦꯡꯅꯕꯅꯤ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟꯗꯥꯔꯗꯨꯗ ꯑꯣꯟꯁꯤꯜꯂꯤ ꯏꯅꯦ ꯆꯤꯞ ꯈꯔꯒ ꯖꯨꯏꯁ ꯈꯔꯒ ꯄꯤꯕꯤꯔꯛꯎ ꯑꯁꯨꯝꯅ ꯕꯤꯀꯥꯁꯅ ꯂꯩꯗꯨꯅ ꯄꯤ ꯁꯣꯅꯤꯌꯥꯗ ꯁꯣꯅꯤꯌꯥꯅ ꯍꯥꯏꯔꯛꯏ ꯗꯥ ꯕꯤꯀꯥꯁ ꯑꯆꯥꯄꯣꯠꯁꯨ ꯌꯥꯝꯅ ꯂꯩꯕꯤꯔꯦ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯗꯨꯀꯥꯟꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯥꯛꯄꯗ ꯄꯤꯌꯥꯔ ꯂꯩꯍꯧꯔꯤꯕ ꯂꯥꯛꯅꯔꯤꯕꯁꯤꯡꯗꯨ ꯎꯕꯗ ꯁꯣꯅꯤꯌꯥ ꯂꯥꯡꯇꯛꯅꯕ ꯑꯃꯁꯨ ꯄꯣꯛꯂꯤ ꯀꯔꯤꯒꯤꯗꯤ ꯐꯥꯎꯔꯣꯏ ꯄꯥꯈꯪ ꯂꯩꯁꯥ ꯅꯨꯡꯉꯣꯟ ꯊꯥꯅꯤ ꯃꯍꯥꯛꯁꯨ ꯄꯥꯝꯂꯤꯕꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯌꯧꯔꯦ ꯃꯔꯣꯏ ꯊꯥꯎ ꯂꯩꯔꯨꯔꯤꯕꯗꯣ ꯄꯤꯔꯝꯂꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯄꯨꯊꯣꯛꯇꯨꯅ ꯆꯦꯡꯂꯧꯗ ꯀꯣꯜ ꯇꯧꯏ ꯔꯤꯡ ꯆꯠꯂꯤ ꯆꯦꯡꯂꯧ ꯍꯦꯟꯕ ꯄꯥꯏꯈꯠꯂꯛꯇꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯗꯨꯅ ꯁꯣꯅꯤꯌꯥ ꯀꯣꯜ ꯇꯧꯔꯤ ꯑꯗꯨꯕꯨ ꯆꯦꯡꯂꯧ ꯍꯦꯟꯕ ꯄꯥꯏꯈꯠꯂꯛꯇꯦ ꯂꯥꯡꯇꯛꯅꯔꯤꯕꯗꯣ ꯍꯦꯟꯅ ꯑꯗꯨꯝ ꯏꯅꯣꯠ ꯍꯥꯞꯆꯤꯜꯂꯛꯄꯒꯨꯝ ꯊꯣꯛꯂꯦ ꯑꯃꯨꯛꯀꯁꯨ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯍꯟꯗꯛꯇꯤ ꯑꯣꯛꯂꯛꯏ ꯁꯣꯅꯤꯌꯥꯅ ꯍꯥꯏꯔꯛꯏ ꯍꯜꯂꯣ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯐꯣꯟꯁꯨ ꯄꯥꯏꯗꯤꯗꯨꯕꯣ ꯐꯣꯟꯁꯨ ꯇꯧꯔꯛꯇ꯭ꯔꯤꯗꯨꯕꯣ ꯀꯩꯗꯧꯔꯒ ꯂꯩꯒꯦꯕ ꯆꯦꯡꯅꯧꯅ ꯈꯨꯝꯂꯛꯏ ꯐꯣꯟꯁꯦ ꯃꯩ ꯌꯥꯎꯗꯦꯅ ꯆꯥꯔꯖ ꯇꯧꯔꯒ ꯊꯝꯃꯝꯕꯅꯤ ꯀꯩꯅꯣ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯉꯤꯗꯨꯕꯣ ꯈꯪꯗꯦ ꯅꯍꯥꯟ ꯃꯈꯩ ꯈꯟꯗꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ ꯗꯥꯍꯦꯟ ꯍꯥꯏꯁ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯨꯗꯧꯔꯤꯍꯦ
ꯌꯥꯎꯁꯪ ꯃꯅꯨꯡꯒ ꯑꯣꯏꯕꯅꯦ. ꯀꯅꯥꯅꯣꯃꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯔꯝꯗꯧ ꯃꯥꯜꯂꯦ. ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯁꯛꯍꯦꯟꯕꯗꯣ ꯈꯪꯖꯅꯤꯡꯈ꯭ꯔꯦꯗ. ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯁꯤ. ꯆꯍꯤ 3 ꯁꯨꯞꯅ ꯁꯪꯖꯔꯛꯄ ꯑꯩꯁꯦ ꯉꯁꯤꯗꯤ ꯀꯥꯡꯈꯊꯥꯡ ꯇꯥꯍꯧꯗꯣꯔꯕ ꯖꯥꯠꯂꯥ? ꯁꯣꯅꯤꯌꯥꯗꯨ ꯁꯥꯎꯔꯛꯏ. ꯗꯥꯍꯦꯟ, ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦ. ꯑꯩ ꯁꯥꯎꯖꯔꯛꯆꯅꯤ. ꯃꯈꯣꯟ ꯅꯤꯡꯂꯞ ꯇꯧꯅ ꯁꯣꯅꯤꯌꯥꯗꯨ ꯉꯥꯡꯂꯛꯏ. ꯑꯩꯒꯤ ꯊꯃꯣꯏ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯊꯜꯂꯤ. ꯍꯥꯞꯐꯝ ꯂꯩꯇꯦ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯒꯤ ꯅꯨꯡꯁꯤꯕ. ꯑꯩꯕꯨ ꯊꯥꯖꯧ ꯗꯥꯍꯦꯟ. ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇ ꯅꯨꯡꯁꯤꯕ ꯂꯩꯇꯦ. ꯗꯥꯍꯦꯟ, ꯑꯩ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ. ꯅꯪꯕꯨ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯦ. ꯅꯨꯃꯤꯠꯇꯣ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯗꯥꯍꯦꯟ. ꯁꯣꯅꯤꯌꯥ, ꯂꯣꯏꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗ ꯁꯣꯏꯗꯅ ꯂꯥꯛꯂꯗꯕꯅꯤ. ꯉꯥꯏꯔꯝꯃꯣ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯂꯗꯕꯅꯤ.